Akashbani Imphal, Wahengbam Rajesh na pau pajari, ahanbada maroiba pau. Mukhyamantri Nongthomam Biren Singh na hairi, Bharat amasung Myanmar gi marakta kilometer 13 phawba ayat apan yaudana chathok chasin tawba free movement regime khudaktagi thingjalle. Mukhyamantri na hai ekhoi masel onsinabagi mahuta ekhoina khanariba asi kanagano haibadu mayek sengna khangba changi. Imphal West, Imphal East amasung Thobal Jilla da hayeng ayuk pung 5 dagi numidang pung 4 phawba curfew komtokani. Tarama Pansuba Asian Games China gi Hangzhou Olympic Sports Center Stadium da ngasidegi haukre. Games asida Manipur gi sanaroi nifu humdoi saru yari amasung cyber terrorism amadi money laundering la na sinaba thenanaba malem gi oba legal framework ama semnaba Pradhan Mantri na ain gi lamda thabak tawriba singi puning singsilakli. Mukhyamantri Nongthomam Biren Singh na hairi, Bharat amasung Myanmar laibak anigi marakta kilometer 13 phawba ayat apan yaudana chathok chachin tawba free movement regime khudaktagi thingjalle. Manghai ayat apan yaudana chathok chachin tawbagi yana warol asi raija sida matam chupagi oina chanahandanaba kendra haijakre. Imphal Labor Mukhyamantri Secretariat ki Darbar Hall da pangthokpa pawgi mipam amada Siri Biren hai chahi asigi May 3 dagi haurakkiba irang asina maram oiduna raija sa thamlakkiba internet ki atingba ngasidegi lokthokle. Mukhyamantri na hai haukiba tha mari asida Manipur yamna thamoi sokningai oiba phibam amada leiri. Adumoinamak Kendra lamdam asigi miyam media raija sarkar gi machinery sing MLA amasung mantri sing gi matingna haukiba tha amasida nongmai kapnaba amadi hingsa gi thokdok hantarakle. Manghai Sarkar na mapandagi ain kaina changlapa mitop sing khangdoknaba Siri Letpau Hakim na chairman oiba cabinet subcommittee makata na thabak tawkhigani. Manghai National Register of Citizens sanhanaba honabada biometric recording tangai phadabana Raja Sarkar na kendra da biometric ki thabak thorom chahi ama sangdokpinaba taksin kre. Biometric ki thabak thorom pangthokpa haibasi Raja Sarkar na khwaidagi mangjil thana paikhagadaba thabakni. Ngangkai paring sambal khabagi maru ebadu paladuna Mukhyamantri hai masina ain kaina mitop sing changthilakpa thingba ngamlagani. Mangnai antarjati gi ngangkai paring da sambal khabagi thabak maru eba mafam sing khangdoktuna sambal khabagi thabak paikatnaba Border Road Organization BRO da sinakre. Our government's priority is to stop the illegal influx from the Myanmar. For that, we need immediate border fencing. Now, the Honorable Union Head Minister already sanctioned, and I am told that the war order has also been issued to the BRO for about 60 kilometers, subject to confirmation. On the other hand, the free movement regimes, this was signed between the India government and the Myanmar government, has been closed till today. And then we invited the NCP Narcotic Bureau officials day before yesterday, and we have constituted a joint committee with the state NAF and the NCP, and we will continue surveillance as well as destruction of the poppy plantation in the hill areas. Mukhyamantri hai police amasung security force haipasi raija sibu ngak senabani irang thokanma mafam singda security force matik chana thambadagi haukiba tha khara henba asida nongmai kapa hantarakpani. Manghai Narcotics Control Bureau amasung Narcotics and Affairs of Border gi joint committee semdana popi thariba mafam sing khangdoktuna manghanaba honaragani. Haukiba tha ahum asida Machet taba group kharana police ki uniform setuna samasa se sarang na ba thole masina mi phaba amasung nongmaina kaplambagi thokdok kaya thorle police ki uniform set pa mioi kharana tingri da engineer phakiba komjati ama phakiba sel gi damak yum da grenade thamjilambagi thokdok kaya thokli hai. Aranba pau sandopagi matang da wafam kyamarum phongdoloduna Mukhyamantri hai masina raija sida sarang na ba thole manghai aikoi masel onsinabagi mahuta aikoi na khanari ba si kanagano haibadu mayek sengna khangba ama changi. Manipur bu thugainaba amadi mache tanaba honari ba singa lan sonari haibasi aikoi na khangpham thoi. Mukhyamantri hai miyangi matenga loinana raija sigi jila khudimakta shanti hanjana ba honari. Churachandpur gi da Airtel gi internet service leak oikibadugi matangda masigi karmachari ani suspend tawkre. Ing tapa mara chepa Manipur ama amuk hanna semgatnaba honabada raija sida mahok sadagi leiraklaba kuki isilinauk sing atei jati kanglup sing lan asina maram oduna lanjenaragliba sing amadi mipum khudimangna amatto oina hona minarasi haina Mukhyamantri na appeal tawri.
Manipuri Prajamyamda appeal to Jabani, Rana Huya or Shungapio, Adaway, Chakadova Tianagadova Lanche, Mama Shumna, a quick Puna Amatoina, Taurakanda, Cookies in now laid Bahanagari, Mayam Bushu, in a Tassanji Punjansi, Amatoina, Punjalakanda, Hanagi Labourman Purodo, Sangana Bohana, Mating Pangview. All Jiribang Walking Journalist Union linked ki bagi kulum doi shubak kumon thoram ngasi union sigi conference hall pang tokre. Thoramaduda MLA Asap Udin, Amjugi President, Bijoy Kakshing Tabam, SP Jiribam A. Ghanshyam Sharma, Social Worker and Buddhasandra Amadi, All Jiribam Walking Journalist Union gi President Ngathem Bisojina Mayai Tangbal Logdana Saruk Yaki. Thaurongi Saruk Amoina, Unionisiki Tau Puramba, Laikidaba Mioy Tarukta, Laikatuna Ikai Kumna Baga Loinana, Laikidaba Singi Imungunung Amadi, Hanagi member Singda Kudolpot Pidana, Ikai Kumnaba Utki. Tabiriba Pawasi, Akasbani, Imphal Degini. Imphal West, Imphal East amasung Thoubal Jilada hayeng ayuk pung mga dagi numidang pung mapan pawag curfew komtokani. Kaching Jilada na ayuk pung mga dagi numidang wairam pung taruk pawag curfew komtokani. Bisnupur Jilagi na hayeng ayuk pung mga dagi numidang wairam pung taruk pawag curfew komtokani hari. Leibaki atay mapam singda pangtok na bagum swastatahi seba campaign gi saruk amo ina amot palaita ba Bharat haiba hiramda Imphal East Jilagi haingang da leiba Marging Polo Complex amasung masigi akoibada leiba mapam singda lamtu sengbagi thoram pangtokre. Thoram masi for a cleaner greener Manipur haiba pandamda Tourism Department na Tourism Corporation of Manipur ga punna sinbani. None Jila tasu swastatahi sebagi thoram District Administration amasung None PIC Division na sinduna Tengkongjang Higher Secondary School na pangtoki. Thoram aduda mapam adugi akoibada amor akai sengtopagi thoram sing pangtoki. Bharat pumbada amor akai lehandaba haiba pandamda pangtokliba swastatahi sebagi thoram Kangpopi Jila tasu mapungpa na pangtokli. District Administration Kangpopi amasung SISADC Kangpopi na sinduna campaign asigi manung chana nupi kaitel nuti kelhang dasu thoram masi pangtoki. Tongan-tongan ba sarkari bibhag singi official sing sanitation worker sing na tongan-tongan mapam sing da sit sengbag thoram pangtoki. Kangpopi Forest Division na ngasi thoram kaya marum pangtoki. Matang thagi ani phawa pangtokadriba campaign asigi matangda paudam ama. Swachhta Hi Seva campaign Kangpopi Jila asida September 13 digi October 2 phawba palan tawgani. Campaign asigi matangda Kangpopi District Commissioner Mahesh Chaudhary na asumna phongdogragli. Under Swachhta Hi Seva campaign, actually the main important areas like market sheds, public utilities, the cleaning is going on for that. And then the district administration has instructed all the district level officers, including the police station, including the health facilities, including the banks, to participate at various levels. That is what is going on, and where we expect good cooperation and assistance of all the departments in this. Ultimately, on 2nd of the October on Gandhi Jayanti, there will be a mega drive in the district where everybody will be participating and convergence programs will be done. Akaswani Imphal Pawgidama Kangpopi Jila dagi Bagunay Singh said. Millets at superfood or a diet fat haiba hiramda Nipum doi suba jila thaki mahiroi singi science seminar ngasi Tengkongjang Higher Secondary School Longmaida Zonal Education Office noni na sinduna pangtokre. Thauramadu jila sigi school tara dagi lakpa mahiroi singna saruk yaki. Bharat na ningkha tamlapa sahi humbudra mga subaga mari lenana laibak sinba tungbuda pangtokliba Meri Mati Meri Desh ki anisuba tangkak Churachandpur jila tasu tha sigi amadigi haukre. Nehru Yuba Kendra Churachandpur na masiga puliba youth club Mahila Mandal amadi atay wakal manaba agency singa loinana thauram masi pangtokli masigi matangda paudam ama. Churachandpur jila dasu Meri Mati Mera Desh gi September tang amadagi haunare athoba ningsing nabagi pets lauraga youth club tungan bana saruk yauke aduga mahila mandal mayam nasu saruk yaure masigi maramda henkolun daungel deputy director NYC Churachandpur na asumna hai. The program involves paying tribute to the brave hearts, veers and viraganas who protect our nation and making India develop and self-reliant by 2047 by performing duties of the citizen. Nehru Yuva Kendra Churachandpur, along with its affiliated youth clubs, Mahila Mandals and other like-minded agencies in the midst of defensive fear psychosis caused by Western culture, render human effort by showcasing a formation of our bone to the nourishing art and honor our braves. Agas pani palgi pagu de Churachandpur de Francis Songate.
लेबाक सिनबा थुंगबदा अक्टोबर 2 दगी 9 फाउबा पांगथोकदरबा 69 लक सुबा वर्ल्ड वाइल्ड लाइफ वीक पालन की सरुक अमा ओइना ngasi चांदेल जिला लेबा महा यूनियन हायर सेकेंडरी स्कूल दा लमलकी सा उसे कंदुना थमनबी की मतंगदा कुदकता लायेकपा रचना इबा अमसुंग स्लोगन इबा संगदमनबा पांगथोकरे आवर वाइल्ड लाइफ आवर प्राइड हाइबा हिरमदा कैटेगरी अनि थोना संगदमनबा अदु पांगथोकी संगदमनबा अदुदा जिला अदुगी तोंगान तोंगानबा स्कूल 10 दगी लाकपा महिरोई चनी हेनमना सरुक याकी Patriotic Writers Forum Manipurna sahi khudingi piduna lakpa lamyanba hizam irabot lifetime achievement award kumsi sahi gi oina senior journalist amasu oiriba aiba amasung social activist langol iboyama haraga khangnaba langoljal iboyama da piragani mana asi thasi kuntrukta Imphal East leba Biramangol College sawmung da pangthokpa thoram amada khusinagani Akashbani Imphal gi pau tabiri Taranithoi suba Asian Games China gi Hangzhou da ngasidegi haukre mathang thagi 9 phawa chathagadruba Asian Games asigi hogdopagai thoram Big Lotus haraga khangnaba Hangzhou Olympic Sports Center Stadium da hogdoki Games asigi mascot robot ahum Chen Chen Chong Chong amasung Lian Lian haibasina Games pangthopam Hangzhou gi ina khulaba kala sanskriti gi khudam oiri印度代表团由655名运动员组成，参加48个项目的比赛。Hogdopagi thorum da Bharat ki nupa hockey team ki captain Harmanpreet Singh amasung boxer Lablina Borgohaina Bharat team bu luchingki games asida lebang nifu mangagi chanaroi singna masana humpu mathoi da athoi hen tanagani games asida Bharat ki mioi chamapan kunmathoi sharuk yari masigi manungda chanaroi chatruk yankhai manga amasung coach amadi support staff chani humpu yauri Asian Games da Bharat na khwaidagi masing yamba contingent thaba handaki asina ahan bani Taramapan suba Asian Games asida Manipuri Sanaroi nifu humdo yauri Sanaroi sing asi masana tarada saruk yagani masigi manungda football Sanaroi tara humdoi sepak takraw da tara kayaking and canoeing da taruk wusu amasung hockey da ahum cycling amasung rowing da anini amadi aquatics amasung judo da amamamni Nupi cricket semi-final da hayang Bharat ka Bangladesh ka sanagani ani siba semi-final da na Pakistan ka Sri Lanka ka sanagani final lagliba ningtokaba numita sanagani Cyber terrorism amasung money laundering lana sinaba thenanaba malem gi oiba legal framework ama semnaba Pradhan Mantri Narendra Modi na ain gi lamda thabak toriba singi pungning chingsilagli Nai Delhi da nominee sathagadaba International Lawyers Conference hogdoduna Pradhan Mantri na hai cyber terrorism money laundering artificial intelligence na singba lana sinaba sing malem punna thengnaminabagi tangai fadaba lei manghai masi sarkar amakaktana tawba ngamloi maramaduna malem pumbada leiba legal framework singna punjinaduna amatoina thengnaminaba changi malem da singarapa khudimak malem gi leibak singna thengnaminagadabani Supreme Court puthagapa phongdol aduna Pradhan Mantri nai court asigi judgment sing Hindi Tamil Gujarati amasung Oriya lolda handoknaba honariba asi pungning thoganingai ni amadi masina leibak asigi judiciary system da ahongba purakani Sangsat handakta pass tokiba Women Reservation Bill lisingani kulumdoi gi matangda wapam sing pongdoloduna Shri Modi nai ngasi pangtholiba mifam asi Bharat na ऐतिहासिक orba khongthang kya lokolingai cherakta pangtokpani manghai nari shakti bandhan ek asina nupi singi chawkat maikaida anoba shakti piragani Jati ama mikhal ama haibasigi matangda sengkiba committee gi ahanba mifam Nai Delhi da ngasi pangtokre thasigi anida sarkar na Thokiba notification amagi matungina hanagi Rashtrapati Ramnath Kovind na chairman oiba mioi nipana saba committee ama semduna Lok Sabha amasung Rajya Vidhan Sabha mikhal matam amatada pangthopa yagadra haibadu yengsinnaba committee asida sinakibani Aroibada maroiba pau Mukhyamantri Nongthomam Biren Singh na hari Bharat amasung Myanmar gi marakta kilometer 13 phawba ayat apan yaudana chatok chachin tawba free movement regime khudaktagi thingjille Mukhyamantri na hai aikoi masel onsinabagi mahuta aikoina khanariba asi kanagano haibadu mayek sengna khangba changi Imphal West Imphal East amasung Thawbal jila da ayeng ayuk pung manga dagi numidang pung mapan phawba curfew komthokani taramapan suba Asian Games China gi Hangzhou Olympic Sports Center Stadium da ngasidegi haukre games asida Manipur gi sanaroi nifum doi saruk yari amasung cyber terrorism amadi money laundering lana sinaba thenanaba malem gi oiba legal framework ama semnaba Pradhan Mantri na ain gi lamda thabak toriba singi pungning chingsilakli pau loijare